Isaigi, surgi tanthada, miyoiba aikoigi, pukning wakhalbu, laina humduna puba ngammi. Samna haijarabada, warabasu isai, nungairabasu isai. Asumna, miyoiba aikoiga, isaiga, tatna thana yadraba mari amadi, jauna leiribani. Mami TV Choice, adomgi pukning na khoidaba, isai khanba khakta nattana, tangdu leitadraba, lamdamasida, pukningi apamasu fongdokpiyu. Life oina sandok sagadoriba, program asida, adomsu, call jawiraktuna, saruk yabiyo. Aikoigi contact number 9233577337. Every Sunday, 6 p.m. Only on Mami TV Entertainment.